village volunteer sida khoi kun ngak poi leiri da khoi village volunteer so kun ngak basigi kitang khoi zik lan sigi matang da ko sida kai sum hai thamning ba kitang wahai kita thambiu ne lan sigi matang da bum bayam na dum haina da leirabani som na pai ba kano sida kari no mai oi dei no koi kai mon jam tamba license ni keno single license gan ne ba hoi kita hai biu ne som da onjala ga lan sigi matang da koi lan sigi matang da bum bayam na dum haina leire yam na wana re na wa ba bo do ni mayam haina ri jing du di makha da ngang na ba jing du di wa bu di wa bi ram ni ado koi sumai na koi di kun jingak ta ba de manipur je kan da ba de na tawraga koi di kaimta khulai nung la yaw bu na te sumba koi tara mani manga tawraga sumba ama ni pairaga ko wa ka khara pairaga ni jing lai je koi ya matai thang ba jaga ji da wa bu di yam sathi na wa re si nukti gi ni sida chat toi je nukti gi koi nagi sona kan da uri ba sona kan da chala ga tum da aga masai la ko da thing na bi ra ngani thing na jai खायदोꯛꯅꯔꯒ ꯑꯗꯨꯝ ꯉꯥꯛꯇꯅ ꯁꯤꯗꯩꯗ ꯂꯩꯔꯤꯕꯅꯤ ꯀꯔꯤ ꯄꯥꯈꯠꯄ ꯄꯣꯛꯇꯅ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯔꯛꯀꯗ꯭ꯔꯥ ꯈꯣꯠꯂꯛꯀꯗ꯭ꯔꯥ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯏꯅ ꯂꯣꯏ ꯂꯩꯁꯜꯂꯦꯅ ꯍꯥꯏꯕꯅꯤꯅ ꯃꯣꯏꯁꯦ ꯀꯩꯅꯣ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯦ ꯁꯤꯗ ꯂꯣꯏ ꯂꯩꯔꯦꯅ ꯍꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯄꯥꯈꯠꯇꯅ ꯍꯥꯏꯗꯤ ꯅꯨꯄꯤ ꯑꯉꯥꯡ ꯑꯗꯨꯗ ꯃꯌꯥꯝ ꯑꯩꯈꯣꯏ ꯄ꯭ꯔꯣꯄꯔꯇꯤ ꯀꯩꯀꯥ ꯃꯌꯥꯝ ꯑꯥꯗ ꯂꯩꯔꯤꯕꯅꯤꯅ ꯈꯨꯟꯗ ꯂꯩꯕꯅꯤꯅ ꯄꯥꯈꯠꯇꯅ ꯑꯩꯈꯣꯏ ꯃꯣꯏꯅ ꯍꯧꯖꯤꯛ ꯂꯥꯟ ꯐꯔꯦ ꯍꯥꯏꯔꯁꯨ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯣꯏ ꯅꯣꯡꯃꯩ ꯃꯈꯣꯟ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄ ꯈꯣꯠꯄ ꯑꯗꯨꯝ ꯇꯣꯏꯅ ꯇꯧꯕꯅꯤꯅ ꯑꯗꯨꯒꯤ ꯑꯗꯨꯝ ꯁꯤꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯔꯤ ꯑꯗꯨꯝ ꯁꯪꯉꯤ ꯑꯗꯨꯝ ꯋꯥꯔꯤ ꯍꯥꯏꯇꯥꯔꯦ ꯑꯋꯥꯕꯁꯦ ꯂꯣꯏꯗ꯭ꯔꯤꯕ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯋꯥꯔꯤ ꯆꯤꯡꯅꯕ ꯃꯌꯥꯝ ꯄꯥꯈꯠꯄꯅꯁꯨ ꯊꯜꯂꯦ ꯃꯌꯥꯝ ꯃꯣꯏ ꯃꯌꯥꯝ ꯂꯩꯁꯜꯂꯝꯅꯤꯅ ꯀꯔꯤ ꯇꯧꯔꯛꯅꯤ ꯈꯣꯠꯂꯛꯅꯤ ꯍꯥꯏꯕꯒꯤ ꯉꯥꯛꯇꯪ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯗꯅ ꯈꯤꯇꯪ ꯂꯩꯕꯗ ꯀꯔꯤ ꯇꯧꯔꯛꯀꯅꯤ ꯈꯣꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯄꯥꯈꯠꯄꯗꯨ ꯉꯥꯛꯇꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟꯖꯥ ꯃꯌꯥꯝꯁꯤꯗ ꯑꯗꯨꯒꯤ ꯄꯥꯈꯠꯄꯗꯨ ꯉꯥꯛꯇ ꯉꯥꯏꯔꯒ ꯂꯩꯔꯤ ꯃꯤꯁꯤꯡꯁꯤ ꯊꯨꯀꯠꯂꯒ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯣꯏꯅ ꯀꯥꯞꯄ ꯈꯣꯠꯄ ꯇꯧꯔꯕꯅꯤꯅ ꯑꯗꯨꯅꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩ ꯋꯥꯏ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯑꯗ ꯁꯣꯝꯅ ꯊꯦꯡꯅꯕꯤꯕ ꯑꯋꯥꯕ ꯈꯔ ꯈꯤꯇꯪ ꯄꯥꯎꯗꯝꯕꯤꯌꯨꯅꯦ ꯗ ꯇꯧꯔꯒ ꯌꯣꯝꯃꯒ ꯌꯥꯝ ꯍꯥꯏꯖꯤꯅꯤꯛ ꯑꯣꯏꯕ ꯈꯣꯠꯄꯁꯨ ꯀꯩꯁꯨ ꯅꯠꯇꯦ ꯍꯥꯏꯗꯤ ꯇꯉꯥꯏ ꯐꯗꯕꯒꯤ ꯇꯧꯅꯕ ꯉꯥꯛꯇꯅꯤꯅ ꯑꯩꯈꯣই ꯀꯩꯅꯣꯗꯧꯅ ꯑꯥꯔꯃꯤꯗꯧꯅ ꯑꯩꯈꯣꯏ ꯃꯤꯂꯤꯇꯦꯟ ꯑꯃꯁꯨ ꯅꯠꯇꯕꯅꯤꯅ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯡ ꯃꯦꯇꯔꯤꯌꯦꯜꯁꯤꯡꯗꯨꯁꯨ ꯂꯩꯇꯕꯅꯤꯅ ꯑꯩꯈꯣꯏ ꯆꯦꯔꯪꯗ ꯀꯩꯗ ꯍꯥꯞꯅꯔꯒ ꯑꯗꯒꯤ ꯆꯦꯡ ꯆꯥꯛ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯂꯩꯔꯛꯇꯕ ꯌꯥꯎꯏ ꯑꯗꯨꯝꯕ ꯑꯗꯒꯤ ꯃꯌꯥꯝ ꯈꯔ ꯁꯨꯝ MLA ꯒꯨꯝꯕ ꯑꯗꯒꯤ ꯈꯨꯟ ꯀꯩꯒꯤ ꯁꯣꯁꯤꯌꯦꯜ ꯋꯥꯔꯛ ꯇꯧꯕꯒꯨꯝꯕ ꯑꯗꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯣꯁꯤꯌꯦꯜ CSOꯒꯨꯝꯕ ꯃꯣꯏꯒꯨꯝꯕꯅ ꯈꯔ ꯄꯥꯡꯉꯛꯄꯒꯨꯝꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯔꯗꯤ ꯇꯧꯋꯦ ꯑꯗꯨꯒ ꯑꯗꯨꯝ ꯋꯥꯠꯂꯛꯄꯁꯨ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯦ ꯃꯌꯥꯝꯒꯤ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯂꯦꯞꯇꯅ ꯇꯧꯔꯛꯄꯅꯤꯅ ꯆꯦꯡ ꯆꯥꯛ ꯑꯗꯨꯝ ꯋꯥꯠꯂꯛꯄ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯋꯥꯠꯂꯛꯄ ꯑꯗꯨꯝ ꯌꯥꯎꯋꯤ ꯑꯔꯣꯏꯕꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯇ ꯃꯦꯁꯦꯖꯀꯨꯝꯕ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯗꯤ ꯍꯥꯏꯕꯤꯕ ꯌꯥꯅꯤ ꯑꯩꯈꯣꯏ ꯃꯦꯁꯦꯖꯇꯤ ꯀꯩꯁꯨ ꯃꯌꯥꯝꯗ ꯍꯥꯏꯅꯤꯡꯉꯥꯏꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯂꯥꯟꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯀꯠꯄ ꯂꯥꯟꯁꯤꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗ ꯄꯤꯅꯤꯡꯉꯥꯏ ꯃꯦꯁꯦꯖꯁꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯉꯥꯡꯕꯁꯨ ꯀꯩꯁꯨ ꯍꯩꯇꯦ ꯑꯗꯨꯒ ꯃꯦꯁꯦꯖꯁꯨ ꯀꯩꯁꯨ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯋꯥꯀꯠꯅꯤꯡꯉꯥꯏꯗꯤ ꯂꯩ ꯍꯥꯏꯇꯥꯔꯦ ꯋꯥꯀꯠ ꯑꯣꯏꯅ ꯂꯩꯉꯥꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯒꯕꯔꯃꯦꯟ ꯁꯦꯟꯇ꯭ꯔꯦꯜ ꯒꯕꯔꯃꯦꯟ ꯃꯅꯤꯄꯨꯔ ꯒꯕꯔꯃꯦꯟꯁꯤꯗ ꯑꯗꯨꯝ ꯃꯣꯏꯅ ꯏꯔꯥꯡ ꯅꯦꯝꯃꯦ ꯂꯥꯟ ꯂꯣꯏꯔꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯀꯩꯅꯣꯗꯤ ꯇꯧꯕ ꯂꯥꯟꯗꯤ ꯁꯨꯡꯂꯣꯏ ꯂꯣꯏꯗꯦꯗꯅ ꯑꯗꯨꯝ ꯂꯣꯏꯔꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯤꯁꯦ ꯂꯥꯟ ꯂꯣꯏꯕ ꯅꯠꯇꯦꯕ ꯑꯗꯨꯝ ꯂꯩꯐꯝ ꯆꯥꯐꯝ ꯈꯪꯗꯗꯅ ꯑꯋꯥ ꯑꯅꯥ ꯀꯩꯅꯣꯝ ꯇꯧꯔꯛꯄꯗ ꯄꯥꯈꯠꯇꯅ ꯈꯣꯠꯇꯅ ꯁꯨꯐꯝ ꯅꯣꯝꯐꯝ ꯈꯪꯗꯗꯅ ꯑꯩꯈꯣꯏ ꯂꯥꯟꯁꯤꯅ ꯋꯥꯍꯜꯂꯤꯁꯦ ꯁꯤꯒꯤ ꯂꯥꯟꯁꯤ ꯃꯣꯏꯒꯤ ꯀꯤꯕꯗꯨꯗꯪ ꯅꯠꯇꯦꯕ ꯃꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯂꯥꯟꯁꯤꯒꯤ ꯀꯤꯕꯒꯤ ꯉꯥꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯁꯨꯒꯗꯕ ꯅꯣꯝꯒꯗꯕ ꯃꯇꯝ ꯃꯌꯥꯝꯗꯣ ꯑꯣꯟꯅ ꯇꯩꯅꯅ ꯇꯧꯔꯕꯅꯤꯅ ꯁꯨꯒꯗꯕ ꯅꯣꯝꯒꯗꯕ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯗ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯁꯦꯠꯅꯤꯡꯉꯥꯏ ꯑꯗꯨꯝꯕ ꯃꯌꯥꯝ ꯑꯋꯥꯕꯁꯦ ꯑꯗꯨꯝ ꯊꯦꯡꯅꯕ ꯍꯦꯟꯖꯜꯂꯛꯏꯅꯤ ꯋꯥꯔꯛꯏꯅꯤ ꯍꯤꯡꯕꯁꯤꯗ ꯆꯪꯕ ꯆꯥꯅ ꯊꯛꯅꯕꯁꯦ ꯁꯨꯔꯒ ꯇꯥꯜꯂꯒ ꯆꯥꯕꯅꯤꯅ ꯑꯗꯒꯤ ꯆꯪꯉꯤꯕ ꯁ꯭ꯀꯨꯜ ꯇꯝꯕ ꯑꯣꯏꯒꯦꯔꯥ ꯑꯃ ꯑꯣꯏꯒꯦꯔꯥ ꯍꯤꯡꯕꯁꯤꯗ ꯆꯪꯉꯤꯕ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯏꯁꯦꯟꯁꯤꯌꯦꯜ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯁꯨꯝ ꯋꯥꯁꯜꯂꯛꯑꯦꯕ ꯁꯣꯝꯗ ꯅꯩꯅ ꯂꯩꯔꯕꯅꯤꯅ ꯑꯗꯨꯒꯤ ꯑꯋꯥꯕꯁꯤꯡꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯁꯨꯃꯥꯏꯅ ꯃꯣꯏꯅ ꯂꯦꯡꯗꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅ ꯈꯨꯟꯅ ꯉꯥꯛꯇꯅ ꯇꯧꯔꯤꯁꯦ ꯃꯣꯏꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏꯗꯕ ꯃꯑꯣꯡꯗ ꯉꯥꯛꯑꯦ ꯍꯥꯏꯔꯒ ꯃꯣꯏꯅ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯖꯜꯂꯦ ꯑꯗꯨ ꯇꯧꯋꯦ ꯑꯗꯥ ꯇꯧꯋꯦ ꯍꯥꯏꯕꯒꯤ ꯁꯨꯝꯕ ꯆꯤꯡꯅꯕꯁꯤꯒꯤ ꯅꯠꯇꯕꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯕꯥꯛꯁꯤꯅ ꯁꯦꯟꯇ꯭ꯔꯦꯜ ꯒꯕꯔꯃꯦꯟ ꯑꯗꯩ ꯃꯅꯤꯄꯨꯔ ꯒꯕꯔꯃꯦꯟꯁꯤꯅ ꯃꯣꯏꯅ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯌꯥꯝ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯑꯩꯈꯣꯏꯗ ꯊꯥꯖꯕꯗꯨ ꯄꯤꯔꯒ ꯎꯍꯜꯂꯒ ꯃꯣꯏꯅ ꯉꯥꯛꯄꯤꯗꯅ ꯈꯣꯠꯄꯤꯗꯅ ꯇꯧ ꯇꯥꯔꯒꯗꯤ
ꯈꯔ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯌꯨ ꯍꯥꯏꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥꯁꯦ ꯈꯤꯇꯪ ꯀꯣꯛꯀꯗ꯭ꯔꯥꯅ ꯈꯜꯂꯤ ꯂꯥꯟꯁꯤꯁꯨ ꯈꯤꯇꯪ ꯊꯨꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗ꯭ꯔꯥꯅ ꯈꯜꯂꯤ ꯔꯤꯌꯦꯂꯤꯇꯤ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯁꯣꯝꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯌꯧꯍꯟꯖꯅꯤ ꯁꯣꯝꯕꯨ ꯂꯩꯕꯥꯛꯀꯤꯗꯃꯛ ꯄꯤꯔꯛꯑꯒ ꯉꯥꯛꯄꯤꯔꯤꯁꯦ ꯉꯝꯈꯩ ꯂꯩꯇꯅ ꯑꯩꯈꯣꯏ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯍꯥꯏꯗꯅ ꯑꯃꯨꯛꯇꯪ ꯑꯩꯈꯣꯏ ꯀꯨꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯁꯤꯗ ꯂꯩꯕꯤꯔꯤ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯃꯩꯇꯩ ꯕꯥꯛꯅ ꯌꯥꯐꯔꯦ ꯌꯥꯏꯐꯔꯦ ꯌꯥꯝ ꯃꯁꯤꯡ ꯀꯥꯔꯦ ꯑꯧ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯦ ꯁꯨꯝ ꯎꯅꯒꯦꯅ ꯇꯧꯔꯤꯁꯤꯅꯦ ꯂꯥꯟ ꯈꯤꯇꯪ ꯆꯪꯁꯤꯟꯕꯤꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯀꯩꯅꯣ ꯇꯧꯔꯒ ꯀꯥꯞꯄꯗ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯃꯣꯏꯗꯒꯤ ꯑꯩꯈꯣꯏ ꯈꯔ ꯇꯥꯃꯤꯟꯅꯁꯤ ꯍꯟꯗꯛꯁꯤꯒꯤ ꯂꯥꯟꯁꯤꯒꯤ ꯃꯇꯥꯡꯗ ꯃꯦꯒꯤ ꯇꯥꯔꯤꯛ 3ꯗꯒꯤꯅ ꯃꯣꯏ ꯍꯧꯖꯤꯛꯐꯥꯎ ꯉꯥꯛꯄꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯑꯗꯨꯝ ꯊꯥ 5 ꯆꯨꯞꯅ ꯑꯗꯨꯝ 5 ꯁꯨꯖꯜꯂꯐꯥꯎ ꯉꯥꯛꯏ ꯍꯟꯗꯛ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤ ꯂꯥꯟꯁꯤꯒꯤ ꯃꯇꯥꯡꯗ ꯈꯤꯇꯪ ꯄꯥꯎꯗꯝꯕꯤꯌꯨ ꯂꯥꯟꯁꯦ ꯑꯗꯨꯝ ꯃꯦꯒꯤ 3ꯗꯒꯤ ꯇꯧꯔꯛꯄꯗꯨꯅ ꯉꯁꯤꯐꯥꯎꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯁꯤꯗ ꯆꯤꯡꯁꯤꯗ ꯑꯗꯨꯝ ꯉꯥꯛꯑꯒ ꯂꯩꯔꯤꯅꯤ ꯂꯩꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡ ꯆꯥꯗꯕ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯤꯡ ꯀꯥꯛꯄꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯈꯨꯟꯒꯤ ꯚꯣꯂꯨꯟꯇꯤꯌꯔ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯂꯝ ꯑꯇꯣꯞ ꯑꯇꯣꯞꯄꯗꯒꯤ ꯂꯥꯛꯑꯒ ꯁꯨꯝ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯌꯥꯎꯋꯦ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯗꯨ ꯇꯧꯕꯗꯨꯕꯨ ꯀꯨꯀꯤ ꯂꯩꯁꯦ ꯑꯩꯈꯣꯏꯅ ꯂꯩꯕꯁꯤꯒꯤ ꯀꯦꯝꯁꯤꯒꯤ ꯑꯀꯣꯏꯕꯁꯦ ꯑꯗꯨꯝ ꯂꯣꯏꯅ ꯀꯨꯀꯤ ꯂꯣꯏ ꯂꯩꯔꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯃꯣꯏꯒꯤ ꯕꯦꯁ ꯀꯦꯝ ꯆꯥꯎꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯑꯁꯤ ꯃꯊꯛꯁꯤꯗ ꯑꯗꯨꯗꯒꯤ ꯁꯣꯝ ꯅꯥꯀꯟꯒꯤ ꯆꯤꯡꯁꯥꯡ ꯑꯗꯨꯝ ꯑꯌꯥꯝꯕꯅ ꯃꯣꯏꯒꯤ ꯀꯦꯝ ꯂꯣꯏ ꯂꯩꯔꯦ ꯂꯩꯕꯗ ꯑꯗꯨꯝ ꯂꯥꯛꯄꯁꯦ ꯂꯥꯛꯅꯉꯥꯏ ꯂꯝꯕꯤꯁꯦ ꯑꯗꯨꯗ ꯑꯩꯈꯣই ꯊꯠꯂꯒꯅꯤ ꯂꯩꯔꯤꯁꯦ ꯁꯤꯗ ꯑꯗꯣ ꯃꯣꯏꯁꯨ ꯀꯨꯝꯃꯛꯄꯗꯤ ꯄꯥꯛ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨ ꯅꯣꯡꯃꯩ ꯃꯈꯣꯟꯗꯤ ꯌꯥꯝ ꯊꯣꯛꯑꯦ ꯃꯣꯏ ꯀꯥꯞꯄꯛꯄꯁꯦ ꯃꯣꯏ ꯀꯥꯞꯊꯔꯛꯄꯗꯤ ꯂꯦꯞꯇꯦ ꯀꯥꯞꯊꯔꯛꯄꯗꯤ ꯂꯦꯞꯇꯦ ꯀꯥꯞꯄꯛꯑꯦ ꯑꯗꯣ ꯃꯣꯏꯗꯤ ꯑꯩꯈꯣꯏꯁꯨ ꯍꯥꯏꯕꯋꯥꯅꯤ ꯁꯨꯝ ꯋꯥꯗꯤ ꯋꯥꯔꯦ ꯂꯥꯟꯁꯤꯒꯤ ꯃꯣꯏꯅ ꯀꯥꯞꯄꯛꯄ ꯂꯥꯏꯁꯦꯟꯁ ꯒꯟ ꯑꯃ ꯑꯅꯤ ꯇꯧꯔꯒ ꯉꯥꯛꯏꯕ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯅꯦ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯈꯪꯗꯦ ꯀꯩꯁꯨ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯀꯩꯀꯩ ꯑꯋꯥꯕꯁꯤꯗ ꯀꯩꯀꯩ ꯃꯥꯌꯣꯛꯅꯩ ꯁꯤꯗ ꯂꯩꯕꯁꯤꯗ ꯈꯨꯟ ꯉꯥꯛꯄꯁꯤꯗ ꯑꯋꯥꯕꯁꯦ ꯑꯗꯨꯝ ꯍꯟꯗꯛꯁꯤ ꯁꯨꯝ ꯅꯨꯡꯗꯥꯡ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡ ꯂꯣꯏ ꯇꯥꯗ꯭ꯔꯕꯅꯤꯅ ꯁꯨꯝ ꯁꯤꯒꯤ ꯁꯨꯝ ꯍꯧꯖꯤꯛꯇꯤ ꯂꯥꯏꯅꯥꯁꯨ ꯖꯥꯠ ꯖꯥꯠ ꯁꯨꯝ ꯇꯤꯟꯅ ꯆꯤꯛꯄꯒꯤ ꯀꯩꯒꯤ ꯑꯃ ꯃꯌꯥꯝ ꯊꯣꯛꯂꯛꯑꯦꯗꯅ ꯍꯣꯏ ꯍꯣꯏ ꯃꯤꯁꯨ ꯑꯩꯈꯣꯏꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯉꯩꯁꯨ ꯂꯩꯇꯕꯁꯨ ꯌꯥꯎꯔꯦ ꯑꯗ ꯑꯅꯥꯕ ꯀꯔꯤ ꯀꯥꯁꯨ ꯌꯥꯎꯔꯤ ꯍꯧꯖꯤꯛꯁꯦ ꯌꯥꯎꯕꯗꯨꯅ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯑꯗꯨꯝ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯗꯤ ꯂꯥꯟꯁꯦ ꯂꯣꯏꯍꯟꯅꯤꯡꯉꯦ ꯑꯩꯈꯣꯏꯁꯨ ꯋꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯍꯣꯏ ꯆꯥꯕ ꯍꯣꯏ ꯊꯛꯄ ꯑꯧ ꯑꯃ ꯍꯣꯏ ꯁꯨꯝ ꯀꯩꯅꯣ ꯆꯥꯔꯤꯁꯦ ꯑꯗꯨꯝ ꯁꯤꯗꯅꯕꯒꯤ ꯆꯥꯕꯗꯣ ꯑꯣꯏꯔꯦ ꯍꯣꯏ ꯁꯣꯏꯗꯅ ꯂꯥꯟꯁꯤꯁꯨ ꯊꯨꯅ ꯑꯊꯨꯕꯗ ꯂꯣꯏꯕꯁꯨ ꯑꯣꯏꯁꯅꯨ ꯏꯅꯥꯎ ꯁꯣꯝ ꯏꯅꯥꯎꯁꯨ ꯀꯩ ꯋꯥꯍꯩ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯗ ꯗ ꯔꯤꯌꯦꯂꯤꯇꯤ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯈꯨꯠꯊꯥꯡꯗ ꯃꯤꯌꯥꯝꯗ ꯀꯩꯀꯩ ꯍꯥꯏꯅꯤꯡꯕ ꯑꯗꯒꯤ ꯂꯥꯟꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯍꯩ ꯑꯃ ꯑꯅꯤꯗꯪ ꯑꯣꯏꯔꯁꯨ ꯍꯥꯏꯕꯤꯅꯕ ꯍꯥꯏꯖꯔꯤ ꯑꯗꯨꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯃꯠꯇꯅꯦ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯔꯒꯦ ꯍꯣꯏ ꯍꯣꯏ ꯁꯣꯝꯁꯨ ꯋꯥꯍꯩ ꯑꯃꯅꯤꯗꯪ ꯁꯣꯝꯅ ꯄꯥꯏꯔꯤꯕ ꯁꯤ ꯀꯔꯤ ꯅꯣꯡꯃꯩ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯁꯤꯡꯒꯜ ꯕꯦꯔꯦꯜꯅꯤ ꯑꯣ ꯂꯥꯏꯁꯦꯟꯁ ꯒꯟꯅꯦꯕ ꯂꯥꯏꯁꯦꯟꯁ ꯒꯟ ꯑꯣ ꯑꯩꯈꯣꯏꯗꯤ ꯂꯥꯏꯁꯦꯟꯁ ꯒꯟꯅ ꯍꯧꯗꯩꯁꯨ ꯍꯧꯅ ꯃꯦꯒꯤ ꯗꯦꯠ 3ꯗꯒꯤ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯂꯥꯟꯁꯦ ꯃꯥꯌꯣꯛꯅꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯁꯦꯟꯁ ꯒꯟꯁꯤꯡꯅ ꯑꯌꯥꯝꯕ ꯃꯥꯌꯣꯛꯅꯔꯛꯄꯅꯤ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯗꯤ ꯁꯦꯡꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄꯁꯨ ꯍꯩꯖꯗꯦ ꯍꯣꯏ ꯍꯣꯏ ꯈꯨꯠꯂꯥꯏꯁꯨ ꯄꯥꯏꯔꯛꯄ ꯅꯠꯇꯦ ꯀꯨꯀꯤ ꯍꯣꯏ ꯂꯥꯟ ꯂꯧꯕꯗꯨꯝꯅ ꯑꯩꯈꯣꯏ ꯀꯨꯀꯤꯒꯤ ꯇꯥꯏꯞꯇ ꯑꯩꯈꯣꯏꯗꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯔꯛꯇꯦ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏ ꯆꯩꯇꯨꯞꯅ ꯍꯣꯏ ꯍꯣꯏ ꯎꯇꯨꯞꯅ ꯋꯥꯇꯨꯞꯅ ꯄꯥꯏꯔꯒ ꯑꯩꯈꯣꯏ ꯂꯥꯟꯁꯦ ꯊꯦꯡꯅꯔꯛꯄꯅꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯂꯥꯏꯁꯦꯟꯁ ꯒꯟ ꯂꯩꯅꯕꯁꯤꯡꯗꯒꯤ ꯂꯥꯏꯁꯦꯟꯁ ꯒꯟ ꯄꯨꯊꯣꯛꯅꯔꯒ ꯑꯩꯈꯣꯏ ꯂꯥꯟꯁꯦ ꯃꯥꯌꯣꯛꯅꯕꯅꯦ ꯍꯣꯏ ꯑꯗꯨꯅ ꯋꯥꯕꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯈꯨꯠꯂꯥꯏꯁꯤ ꯁꯨꯅꯗꯕꯅꯤꯅ ꯅꯥꯎꯔꯤꯁꯤ ꯌꯥꯎꯔꯤ ꯍꯣꯏ ꯌꯥꯏ ꯃꯗꯨ ꯍꯣꯠꯅꯕꯤꯌꯨ ꯅꯥꯎꯔꯤꯗꯨ ꯃꯗꯨ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯃꯗꯨ ꯅꯥꯎꯔꯤꯁꯤ ꯌꯥꯎꯔꯤ ꯂꯥꯟꯁꯦ ꯋꯥꯕꯗꯤ ꯈꯝꯊꯦꯡꯈꯩ ꯋꯥꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯈꯛꯇꯪ ꯅꯠꯇꯦ ꯏꯃꯥ ꯏꯕꯦꯟ ꯅꯨꯄꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ ꯍꯣꯏ ꯂꯥꯟꯁꯦ ꯂꯥꯟꯁꯤꯗ ꯃꯣꯏꯒꯤ ꯌꯥꯝ ꯆꯥꯎꯔꯕ ꯁꯞꯄꯣꯔꯠ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯏꯕꯦꯟꯁꯤꯡꯒꯤ ꯍꯣꯏ ꯍꯣꯏ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕꯅꯤ ꯈꯪꯗꯦ ꯑꯗꯨꯗꯩꯗꯤ ꯃꯌꯥꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤ ꯍꯣꯏ ꯑꯩꯈꯣꯏ ꯃꯊꯛꯇ ꯂꯩꯕꯁꯤꯗ
ꯈꯨꯟꯁꯤꯡꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯒ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯇꯦꯡ ꯄꯥꯡꯕꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯋꯤ ꯑꯗꯩ ꯑꯩꯈꯣꯏ ꯈꯨꯟꯁꯤꯒꯤ ꯈꯛꯇꯪꯅ ꯑꯩꯈꯣꯏ ꯈꯨꯟ ꯈꯛꯇꯪꯅ ꯀ꯭ꯂꯕ ꯈꯛꯇꯪꯅ ꯉꯝꯗꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯂꯥꯛꯄꯤꯕ ꯃꯌꯥꯝ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕ ꯇꯧꯗꯕ ꯌꯥꯗꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤꯅꯤ ꯈꯟꯕꯤꯔꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯏꯆꯥꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯉꯥꯛꯏꯕꯅꯤ ꯃꯃꯥꯁꯤꯡꯅ ꯊꯧꯗꯥꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯂꯧꯕꯤ ꯍꯥꯏꯇꯥꯔꯦ ꯏꯃꯥꯁꯤꯡꯅ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯏꯃꯥꯁꯤꯡꯕꯨꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯤ ꯂꯥꯟꯁꯦ ꯂꯣꯏꯗꯤ ꯂꯣꯏꯍꯟꯅꯤꯡꯉꯤ ꯑꯗꯨꯕꯨ ꯀꯨꯀꯤꯁꯦ ꯃꯇꯤꯛ ꯆꯥꯕ ꯄꯔꯥꯑꯝꯗꯤ ꯇꯝꯕꯤꯕꯗꯤ ꯐꯩ ꯍꯥꯏꯅ ꯈꯜꯂꯤ ꯍꯣꯏ ꯍꯣꯏ ꯑꯁꯨꯝ ꯑꯩꯈꯣꯏꯒꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟꯗ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯃꯣꯏꯁꯦ ꯃꯇꯤꯛ ꯆꯥꯕ ꯄꯔꯥ ꯇꯝꯕꯤꯍꯧꯗ꯭ꯔꯒꯗꯤ ꯑꯗꯩ ꯃꯣꯏꯅ ꯄꯣꯄꯤ ꯊꯥꯕ ꯑꯗꯨꯗꯩꯗꯤ ꯄꯣꯄꯤ ꯀꯜꯇꯤꯚꯦꯁꯟ ꯀꯥꯏꯅ ꯂꯩꯁꯦ ꯃꯣꯏꯒꯤ ꯆꯥꯎꯔꯕ ꯑꯁꯤ ꯐꯠꯇꯕ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯊꯥꯔꯅꯤ ꯃꯣꯏꯅ ꯊꯥꯔ ꯃꯇꯨꯡꯗ ꯃꯣꯏꯅ ꯁꯄ꯭ꯂꯥꯏ ꯇꯧꯔꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯌꯥꯝꯅꯦꯕ ꯆꯥꯔꯤꯁꯦ ꯑꯗꯣ ꯃꯥꯡꯕꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯗ ꯃꯥꯡꯕ ꯍꯦꯟꯒꯠꯂꯛꯑꯦ ꯑꯗꯨꯅ ꯌꯥꯔꯤꯈꯩꯗꯤ ꯀꯨꯀꯤꯁꯦ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯌꯥꯝ ꯆꯥꯎꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯍꯧꯔꯁꯦ ꯑꯩꯅ ꯈꯜꯂꯦ ꯍꯣꯏ ꯍꯣꯏ ꯁꯤ ꯍꯥꯏꯖꯔ ꯍꯣꯏ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ